Ming kari kawi nangide. Busy kawi Dr. Babu. Kanana Dr. Babu kaw haira inangonda. Aikoy paji na haibani. Doctor ni haye chumbra. Ngan ba amuk ka hena nokthore. Angang dubu makhut paiduna manakta nakna chingsilli aduga wa makha tare. Nangdi class kaya tamlaba? Class 4 tamli. Yam ina adudi. Pare. Nang aikoy da laybasi hangoy bro. Laybasu haudri adudi kamaina khumgani. Ihe chummine. Aiga walking chachi tanbra. Hujik po. Hoy. Chak loidringai hakchik langbo aina. Ai hujik lairik parubagi mitse chokthari. Hakchik langu sido. Yai, chatusi.